मरोइब इ पाउसुंग मणिपुर टॉप चैनल की मैकेदगी म्यामना थमजगी अहानबद चखोट थौरांगी थबक पाइखतपना इथौदांग ओइगनी एमएलए मयांगलम्बम रामेश्वर पना पाउसीदगी लखुसरगा कक्सिंगदगी इरेंगबन फावरगा टेक्सम ताखिब लंबी कक्सिंग केंद्रगी एमएलए मयांगलम्बम रामेश्वर की मियेंग मखादा ngasiदगी रिपेयरिंग तौबगी थबक सतबौखरे लंबी असि मतम सांगना सेमलक्तबना मरम ओइरगा सतोक तसिंद साउना खुदोंग सादबक मयुंगदुना लाखिबनी प्राइम मिनिस्टर ग्राम सड़क योजना PMGSY की मखाद लेरिब लंबी असि सेमजिनबा हौरदुना एमएलए रामेश्वर नायकिबदा मतम सांगना लंबी असि सेमबीदना लाखपना सतोक तसिंद साउना खुदोंग सादबा मयुंगदुना लाखि मियामगी अपामगी मतुंगिना लंबी असि सेमजिनबा हौरदुना एमएलए रामेश्वर नायकिबदा मतम सांगना लंबी असि सेमबीदना लाखपना सतोक तसिंद साउना खुदोंग सादबा मयुंगदुना लाखि मियामगी अपामगी मतुंगिना लंबी असि PMGSY की मखादा सेमननबा सेंक्शन तौदुना लेरबने अदुबा हौजिकी ओइना सत्प याननबा मियामगी अपामा मतुंगिना कक्सिंग खुनयाय लेकाइदगी हौरगा इरेंगबन थोइबा कैथेल फावबगी लंबी असि रिपेयरिंग तौबगी थबक सतबने मथांग था जुलाई 9 टेंडर तौदुना कोइलास थाबगी थबक अथुबदा पैखनबा होनरगने माकी असेंबली कंस्टिट्युएंसी की मियामना पाम्बा लंबी थोंग अना लेंगसंग थकनबा अफबा इसिंग फंगननबा थबक पांगथोकपा हाइबसी इथौदांगनि खन्ना अंगंबा थाकता होनदुना लाक्रि मांगना एमएलए ओइरक तेलबसै अहुमलोम सिदा मियामगी याइफुनबा थबक थरम क्या पेखतुना लाक्रि हंदकी तामसिगी लेमहौरिबसै खरा असिदसु लंबी थोंग अमदि अतै थबकसिंग मखाताना पेखतनबा होनखिगनाइखि मियामना माकु मखाताना थौजाल बिदुना एमएलए अमुक ओहेलबदि कक्सिंग असेंबली कंस्टिट्युएंसी असि मणिपुर की ख्वाइदगी मंगजुल थाबा सखुतपा अमदि नुंगाय फबे असेंबली कंस्टिट्युएंसी अम ओहेननबा होनखिगनि मियामगी अपाम चखोट थौरांगी थबक खुदिमक पांगथोकपना माकी मथौदांग ओइजगनि हाइबा वाफम तमखि लंबी सेमलकपा अदुदा नुंगाइबा फोंदोकलदुना ऑल इरेंगबन फुटबॉल एसोसिएशन की मेंबर विल्सन फोंदोरखिबदा लंबी असि मतम सांगना सेंबिरक्तबदगी मियामना चावना खुदोंग चादबा मयोंगनदुन लाक्ली फिबम असिदा हौजि हौजि केंद्र असिगी एमएलए रामेश्वरना हाइजरुबदा एमएलए की मैकेदगी लंबी असि खुदक्ता रिपेयरिंग की थबक सथरकपा सिमक नुंगाइबा अमदि अपेनु फावेखि एमएलए रामेश्वरना लंबी रिपेयरिंग तौबा अदु येंगसलबा मतुंगदा कक्सिंग खोंनांग मरिंग फांगबदगी मरी फांगबदगी कक्सिंग मखा लेकाई पजी मंडप फावा पेबर ब्लॉक टेक्नोलॉजी सिजनदुना सेमजिलिबा लंबी की फिबम सु येंगसिनखि हाइनसु पाउसिदसु मखातारि अतोप पावबना मंगा सुबा मैतै पंगल खुनथोक नुमित थोरम पांगथोखरे मतम खुदिमक्ति इमा लेबाकिदमक खोंगफम होंगदना लेपली माइपाक निथौ कमिटी मैतै पंगल खुनथोक निंगसिंग थोरम कमिटी माइपाक निथौ कमिटी अमदि प्रोग्रेसिव यूथ कमिटी अनिना सिंदुना मंगा सुबा मैतै पंगल खुनथोक नुमित थोरम ngasi लेलोंगदा लेबा ICRO हौरैबी मखा लेकाइदा पांगथोखरे थोरम अदुदा माइपाक निथौ कमिटी की कन्वेनर अरशद वसैमयुम अमेस्को की प्रेसिडेंट लोइतोंगबम इबोतोंबी PSO की प्रेसिडेंट फरीद बोगीमयुम MMWO की प्रेसिडेंट बोबोय कोरीमयुम AMMPACO की प्रेसिडेंट YK हयातुर रहमान मदी PYC की प्रेसिडेंट W राजीवुद्दीन सरुयाखी थौरम का मरी लेना माइपाक निथौ कमिटी की कन्वेनर अरशद वसैमयुम फोंदोखिबदा मैतै पंगल सिंगना मैतै सिंग लेनरिबे इगी मरी अमदी मैतै पंगल सिंगना ममा लेबाकिदमक लौरक्लिबे थौदांग सिंग हेना पाकथोक चापथोकना मांगलोमदा सरकत हननबगिदमक कुमजा इंग्लिशिंग अनिगा तरागा मापन की नवेंबर सशत मापनदा माइपाकनि कमिटी न सिंदुना GM हॉल दा सेमिनार अमा पांगथोखि नुमित अदुगी नोंगानबा नवेंबर 10 दा पैनलिस्ट डेलीगेट लौरब वरेप की इंगा की तरागतरे पानब नुमित मैतै पंगल सिंबु सगै पीदुना खुल थोगनखिबा नुमितनि हानि यानखि सही खुदिंगी परिंग नायना सथरकपना हंदक सही ओइनसु लिलोंग हौरैबी मखा लेकाइदा लेबा ICRO की संगलेंद कमिटी असिगा लोइना प्रोग्रेसिव यूथ कमिटी अनिना सिंदुना मैतै पंगल खुनथोक नुमित थौरम पांगथोकपनाखि मांगना मखाताना हाई इंग्लिशिंग अमग सत्रुक तरुकता मैदिंगु खगेम निंगथौगी मतमदा अमदि मसिगी ममांगदा लेरंबा मुसलमान सिंगबु मसागी सानाबा सगै पीदुना खुनथोकनखि मतम अदुदा लान पांगबा लाखिबा मुसलमान सिंग अदुगी थौना खुचाइबा मयाम उरगा निंगथौना पेंदुना मरेबक मरमदमदा हलंदना मैतै निंगोल सिंग अदुबु पीदुना इमा लेबाक मणिपुर सिदा लैमिनरखिबनि आइखोगी इपु इवेंट सिंगना मतमदुगी अपुनबगी सक्तममदि लेबाक मियामगी चखोटनाबा होनाबदा सरुक यारखिबा मदि पिरांबा कंट्रीब्यूशन सिंग अदुबु नहोंगना निंगसिंगुना आइखोइसु थौना फाबा सिंग अदुगी मसा मसुनी हाइबगा लोइनना मतम खुदिमक्ता इमा लेबाकिदमा खोंफम होंगदना लेपखिगनेखि
ꯃꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯒ ꯂꯣꯏꯅꯅ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯄꯥ ꯏꯄꯨꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯊꯧꯅꯤꯖꯕꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯊꯋꯥꯏꯅ ꯄꯣꯟꯗꯥ ꯄꯤꯈ꯭ꯔꯕ ꯑꯊꯧꯕꯁꯤꯡꯒꯤ ꯃꯐꯝꯗ ꯃꯤꯅꯤꯠ 2 ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯑꯋꯥꯕꯗꯁꯨ ꯐꯣꯡꯗꯣꯛꯈꯤꯕ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ ꯂꯣꯏꯅꯅ ꯏꯪ ꯇꯞꯄ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯃꯥꯛꯅ ꯊꯝꯈꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯇꯤꯟ ꯃꯅꯥ ꯌꯦꯟꯊꯣꯛꯄꯒꯤ ꯊꯕꯛ ꯄꯦꯟꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯏꯞꯁꯥ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃꯗꯤ ꯂꯦꯟꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈ꯭ꯔꯕ ꯏꯃꯨꯡꯁꯤꯡꯗ ꯇꯤꯟ ꯌꯦꯟꯊꯣꯛꯄꯒꯤ ꯊꯕꯛ ꯑꯁꯤ ꯄꯦꯟꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯍꯥꯏꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯄꯤꯁ ꯑꯦꯟड ꯁꯣꯁꯤꯌꯦꯜ ꯑꯦꯗꯚꯥꯟꯁꯃꯦꯟ ꯏꯞꯁꯥ ꯊꯧꯕꯥꯜ ꯕ꯭ꯔꯥꯟꯁꯀꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯦꯁ ꯔꯟꯕꯤꯔ ꯃꯉꯥꯅ ꯊꯥꯗꯣꯔꯛꯄ ꯆꯤꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯁꯤꯌꯣꯜ ꯑꯁꯤꯅ ꯍꯥꯏ ꯆꯍꯤ ꯑꯁꯤꯒꯤ ꯃꯦ 5ꯗ ꯃꯅꯤꯄꯨꯔ ꯑꯃꯨꯛꯇ ꯊꯣꯛꯈꯤꯗ꯭ꯔꯤꯕ ꯃꯑꯣꯡꯗ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯀ ꯂꯣꯏꯅꯅ ꯆꯥꯎꯔꯕ ꯂꯦꯟ ꯀꯌꯥ ꯇꯥꯔꯛꯇꯨꯅ ꯌꯨꯝ ꯑꯃꯗꯤ ꯐꯥꯔꯝ ꯍꯥꯎꯁ ꯀꯌꯥ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯇꯨꯅ ꯑꯋꯥꯕ ꯇꯥꯔꯕ ꯏꯃꯨꯡꯁꯤꯡꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯇꯦꯡ ꯄꯤꯅꯕ ꯂꯧꯊꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯊꯧ ꯇꯥꯕ ꯐꯤꯜ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯗꯨꯅ ꯇꯤꯟ ꯃꯅꯥ ꯌꯦꯟꯊꯣꯛꯄ ꯍꯧꯔꯛꯄꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅ ꯗꯤ.ꯁꯤ. ꯊꯧꯕꯥꯜꯅ ꯃꯍꯥꯛꯀꯤ ꯃꯈꯥ ꯇꯥꯕ ꯁ꯭ꯇꯥꯐꯁꯤꯡ ꯑꯃꯗꯤ ꯂꯣꯀꯦꯜ ꯕꯣꯗꯤꯒꯤ ꯃꯤꯍꯨꯠꯁꯤꯡꯗ ꯀꯥꯡꯂꯣꯟ ꯆꯨꯝꯅ ꯐꯤꯜ ꯏꯟꯀ꯭ꯋꯥꯏꯔꯤ ꯔꯤꯄꯣꯔꯠ ꯊꯥꯒꯠꯂꯛꯅꯕ ꯑꯃꯗꯤ ꯂꯩꯇ ꯂꯥꯏꯔ ꯃꯔꯨꯑꯣꯏꯅ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝ ꯁꯣꯛꯂꯕ ꯏꯃꯨꯡ ꯑꯃꯗꯤ ꯂꯨꯈ꯭ꯔꯥꯕꯤꯒꯤ ꯏꯃꯨꯡꯁꯤꯡꯗ ꯍꯥꯟꯅ ꯇꯤꯟ ꯃꯅꯥ ꯄꯤꯕꯤꯅꯕ ꯑꯀꯟꯕ ꯄꯥꯎꯇꯥꯛ ꯄꯤꯈ꯭ꯔꯕꯁꯨ ꯃꯐꯝ ꯈꯔꯗ ꯂꯣꯀꯦꯜ ꯕꯣꯗꯤꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯌꯦꯟꯊꯣꯛꯅꯕ ꯄꯨꯈꯤꯕ ꯇꯤꯟ ꯃꯅꯥꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯏꯃꯨꯡ ꯃꯅꯨꯡ ꯁꯦꯜ ꯊꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯏꯕ ꯑꯃꯁꯨꯡ ꯃꯤꯆꯪ ꯁꯪꯒ ꯂꯩꯕ ꯂꯣꯏꯅꯅ ꯒꯚꯔꯟꯃꯦꯟꯠꯒꯤ ꯑꯦꯝꯄ꯭ꯂꯣꯌꯤ ꯑꯣꯏꯕꯁꯤꯡꯗ ꯄꯤꯔꯝꯕ ꯊꯦꯡꯅꯔꯦ ꯑꯗꯨꯝꯕ ꯄꯥꯝꯕ ꯂꯩꯇ ꯂꯥꯏꯔ ꯑꯃꯗꯤ ꯑꯁꯣꯟ ꯑꯅꯥ ꯀꯌꯥꯕꯨ ꯅꯨꯡꯁꯤꯖꯕ ꯗꯤ.ꯁꯤ. ꯊꯧꯕꯥꯜꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯂꯣꯀꯦꯜ ꯕꯣꯗꯤꯒꯤ ꯃꯤꯍꯨꯠ ꯈꯔꯅ ꯑꯁꯨꯝꯅ ꯑꯣꯟꯅ ꯇꯩꯅꯅ ꯊꯕꯛ ꯇꯧꯔꯝꯕ ꯑꯁꯤ ꯃꯤꯌꯥꯝꯒꯤ ꯑꯣꯏꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯔꯥ ꯂꯩꯕ ꯂꯣꯀꯦꯜ ꯕꯣꯗꯤꯒꯤ ꯃꯤꯍꯨꯠꯁꯤꯡ ꯍꯥꯏꯕꯗꯤ ꯖꯤ.ꯄꯤ. ꯃꯦꯝꯕꯔ ꯄ꯭ꯔꯙꯥꯟ ꯀꯥꯎꯟꯁꯤꯂꯔ ꯑꯃꯗꯤ ꯋꯥꯔꯗ ꯃꯦꯝꯕꯔꯁꯤꯡꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯔꯦ ꯗꯤ.ꯁꯤ. ꯊꯧꯕꯥꯜ ꯑꯍꯟꯊꯤꯝ ꯁꯨꯕꯥꯁꯅ ꯍꯧꯈꯤꯕ ꯆꯩꯆꯠ 10ꯗ ꯃꯃꯥ ꯃꯄꯥ ꯅꯧꯅ ꯀꯥꯏꯅꯈ꯭ꯔꯕ ꯈꯥꯡꯉꯕꯣꯛ ꯄꯥꯔꯠ 2 ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯃꯆꯤꯟ ꯃꯧꯄꯥ ꯑꯍꯨꯝꯒꯤ ꯂꯩꯅꯅꯕ ꯌꯨꯝ ꯑꯃ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯁꯥꯗꯨꯅ ꯈꯨꯠꯁꯤꯟꯅꯈꯤꯕꯁꯤ ꯊꯥꯒꯠꯐꯝ ꯊꯣꯛꯏ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯔꯛꯄꯗ ꯏꯞꯁꯥ ꯊꯧꯕꯥꯜ ꯕ꯭ꯔꯥꯟꯁꯅ ꯍꯥꯟꯅꯅ ꯂꯧꯊꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯤꯟ ꯃꯅꯥ ꯐꯪꯗ꯭ꯔꯤꯕꯁꯤꯡ ꯑꯃꯗꯤ ꯌꯨꯝ ꯀꯨꯞꯄ ꯉꯝꯗꯅ ꯂꯩꯔꯤꯕꯁꯤꯡꯒꯤ ꯈꯜꯂꯒ ꯐꯤꯜ ꯏꯟꯀ꯭ꯋꯥꯏꯔꯤꯒꯤ ꯊꯕꯛ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯅ ꯆꯠꯊꯈꯤꯒꯅꯤ ꯍꯥꯏꯅꯁꯨ ꯆꯤꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯛꯂꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ LMGꯅ ꯖꯤꯔꯤꯒꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯑꯃ ꯗꯤꯜꯂꯤꯁꯤꯡꯗ ꯇꯦꯡꯕꯥꯡꯈ꯭ꯔꯦ ꯃꯤꯌꯥꯝ ꯑꯃꯗꯤ ꯂꯟ ꯊꯨꯝ ꯉꯥꯛ ꯁꯦꯟꯕ ꯍꯥꯏꯕꯁꯤ ꯂꯩꯉꯥꯛꯀꯤ ꯃꯊꯧꯅꯤ ꯂꯩꯉꯥꯛ ꯑꯃ ꯑꯣꯏꯕꯒꯤ ꯃꯇꯤꯡ ꯐꯨꯗꯣꯛꯄꯤꯌꯨ ꯔꯥꯀꯦꯁ ꯅꯧꯔꯦꯝ ꯕꯣꯔꯗꯔ ꯇꯥꯎꯟ ꯖꯤꯔꯤꯕꯝꯗ ꯈꯨꯟꯗꯥꯔꯤꯕ ꯃꯤꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯕꯨ ꯉꯥꯛ ꯁꯦꯟꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯌꯨꯅꯤꯠ 40 ꯑꯃꯗꯤ ꯖꯤꯔꯤꯕꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞꯁꯤꯡꯒꯤ ꯑꯄꯨꯟꯕ ꯂꯨꯞ ꯑꯃ ꯑꯣꯏꯔꯤꯕ ꯂꯤꯁꯤꯡꯒꯤ ꯊꯧꯃꯤꯁꯤꯡꯗ ꯂꯥꯏꯠ ꯃꯥꯏꯟꯗꯦꯗ ꯒ꯭ꯔꯨꯞ LMG ꯃꯅꯤꯄꯨꯔꯒꯤ ꯊꯧꯃꯤꯁꯤꯡꯅ ꯉꯁꯤ ꯂꯨꯄꯥ ꯂꯤꯁꯤꯡ 10 ꯑꯃꯗꯤ ꯖꯤꯔꯤꯕꯝꯗꯒꯤ ꯂꯟꯖꯦꯟꯅꯗꯨꯅ ꯍꯧꯖꯤꯛ ꯂꯈꯤꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯂꯈꯤꯅꯒꯔ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯕ ꯏꯟꯃꯦꯠ 60ꯗ ꯂꯨꯄꯥ ꯆꯥꯝꯃ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛ ꯑꯄꯨꯟꯕ ꯁꯦꯟꯐꯝ ꯂꯨꯄꯥ ꯂꯤꯁꯤꯡ 3 ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯌꯨꯅꯤꯠ 50 ꯀꯁꯥꯔꯒꯤ ꯌꯨꯅꯤꯠ ꯀꯃꯥꯟꯗꯔ ꯈꯥꯏꯗꯦꯝ ꯏꯕꯨꯡꯉꯣꯗ ꯈꯨꯠꯁꯤꯟꯅꯗꯨꯅ ꯖꯤꯔꯤꯕꯝꯒꯤ ꯑꯋꯥꯕ ꯇꯥꯔꯕ ꯃꯤꯇꯩ ꯏꯆꯤꯜ ꯏꯅꯥꯎꯒꯤꯗꯃꯛ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ ꯉꯁꯤꯒꯤ ꯇꯦꯡꯕꯥꯡ ꯈꯣꯡꯆꯠ ꯑꯗꯨꯗ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯖꯤꯠ ꯁꯣꯔꯣꯛꯈꯥꯏꯕꯝ ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯔꯥꯀꯦꯁ ꯅꯧꯔꯦꯝ ꯐꯥꯏꯅꯥꯟꯁ ꯁꯦꯀ꯭ꯔꯦꯇꯔꯤ ꯀꯨꯟꯖꯦꯁꯣꯔ ꯃꯪꯁꯥꯇꯥꯕꯝ ꯑꯃꯗꯤ ꯗꯣꯛꯇꯔ ꯏꯅꯥꯎꯕ ꯅꯣꯡꯃꯥꯏꯊꯦꯝ ꯁꯨꯔꯖꯤꯠ ꯉꯥꯉꯣꯝ ꯃꯨꯍꯦꯟ ꯏꯉꯨꯗꯝꯅꯆꯤꯡꯕ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯦꯝꯕꯔꯁꯤꯡ ꯁꯔꯨꯛ ꯌꯥꯈꯤ ꯈꯣꯡꯆꯠ ꯑꯗꯨ ꯖꯤꯔꯤꯕꯝꯒꯤ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁꯠ ꯁꯔꯠ ꯊꯣꯛꯆꯣꯝꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯈꯣꯡꯆꯠ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯖꯤꯠ ꯁꯣꯔꯣꯛꯈꯥꯏꯕꯝꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯁꯥꯟꯇꯤ ꯑꯣꯏꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯔꯝꯕ ꯖꯤꯔꯤꯕꯝꯒꯤ ꯃꯤꯇꯩ ꯏꯆꯤꯜ ꯏꯅꯥꯎ ꯀꯌꯥ ꯍꯧꯈꯤꯕ ꯖꯨꯟ 6ꯇꯒꯤ ꯂꯟꯖꯦꯟꯅꯗꯨꯅ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯕꯝꯗ ꯂꯩꯔꯤ ꯂꯟꯖꯦꯟꯅꯔꯤꯕꯁꯤꯡꯒꯤ ꯑꯋꯥꯕ ꯀꯣꯛꯍꯟꯕꯤꯌꯨ ꯍꯥꯏꯅ ꯉꯁꯤ ꯑꯁꯥꯝꯒꯤ ꯐꯨꯂꯔꯇꯣꯟꯗ ꯂꯩꯕ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯈꯨꯕꯝꯗ LMGꯒꯤ ꯊꯧꯃꯤꯁꯤꯡꯅ ꯊꯧꯅꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈꯤ ꯊꯧꯅꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄ ꯂꯥꯛꯄ ꯃꯇꯝꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯌꯨꯅꯤꯠ 50 ꯀꯁꯥꯔꯒꯤ ꯊꯧꯃꯤꯁꯤꯡ ꯊꯦꯡꯅꯈꯤ ꯊꯧꯃꯤꯁꯤꯡ ꯑꯁꯤꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯖꯨꯟ 6-7ꯒ ꯂꯣꯟꯅꯕ ꯑꯍꯤꯡꯗ ꯖꯤꯔꯤꯕꯝꯗꯒꯤ ꯃꯤꯇꯩ ꯏꯆꯤꯜ ꯏꯅꯥꯎ ꯆꯅꯤꯔꯣꯝ ꯑꯁꯥꯝꯔꯣꯝ ꯆꯪꯖꯐꯝ ꯂꯧꯅꯕ ꯆꯪꯁꯤꯜꯂꯛꯄꯗꯒꯤ ꯂꯈꯤꯅꯒꯔ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯍꯥꯡꯗꯣꯛꯇꯨꯅ ꯃꯤꯑꯣꯏ 200 ꯂꯩꯔꯝꯃꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯁꯥꯝꯔꯣꯝꯗ ꯆꯪꯁꯤꯜꯂꯒ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯔꯤꯀꯣꯔꯠ ꯐꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯒꯤꯗꯃꯛ ꯃꯇꯦꯡ ꯄꯥꯡꯂꯛꯇꯕꯗꯒꯤ ꯑꯋꯥꯠꯄ ꯀꯌꯥ ꯃꯥꯌꯣꯛꯅꯔꯛꯄꯗꯒꯤ ꯃꯤꯑꯣꯏ 160 ꯔꯣꯝ ꯑꯃꯨꯛ ꯖꯤꯔꯤꯕꯝꯗ ꯍꯟꯈꯤ ꯍꯧꯖꯤꯛ ꯂꯈꯤꯅꯒꯔ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯃꯤꯑꯣꯏ 60 ꯑꯋꯥꯕ ꯀꯌా ꯈꯥꯡꯗꯨꯅ ꯂꯩꯔꯤꯕꯁꯤꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯕ ꯑꯣꯏꯅ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ 60 ꯑꯁꯤꯒꯤꯗꯃꯛ LMGꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯨꯄꯥ ꯆꯥꯝꯃ ꯑꯄꯨꯟꯕ ꯁꯦꯟꯐꯝ ꯂꯤꯁꯤꯡ 6 ꯇꯦꯡꯕꯥꯡꯕꯅꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯖꯤꯔꯤꯕꯝꯒꯤ ꯑꯋꯥꯕ ꯇꯥꯔꯕꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯃꯇꯝꯗ ꯂꯈꯤꯅꯒꯔ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯔꯤꯕ ꯏꯟꯃꯦꯠꯁꯤꯡ ꯑꯁꯤꯗꯁꯨ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯁꯤ ꯖꯤꯔꯤꯕꯝꯗ ꯂꯩꯔꯤꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯌꯨꯅꯤꯠ 41ꯗ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯔꯥꯀꯦꯁ ꯅꯧꯔꯦꯝꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯅꯤꯄꯨꯔꯒꯤ ꯕꯣꯔꯗꯔ ꯇꯥꯎꯟ ꯖꯤꯔꯤꯕꯝꯕꯨ ꯉꯥꯛꯅꯕ ꯍꯣꯠꯅꯕꯗ AT ꯌꯨꯅꯤꯠ 41ꯅ ꯂꯧꯔꯝꯂꯤꯕ ꯊꯧꯗꯥꯡ ꯁꯤꯡꯊꯥꯅꯤꯡꯉꯥꯏꯅꯤ ꯍꯟꯕ ꯂꯩꯇꯅ ꯑꯃꯗꯤ
काथोकपगी वाखलोन मांग थादन जिरिबा माइकेसी ngakpa ngam oibiu tha taragomde helaglaba manipur gi rang sigi woroisin purakpa ngamdaba si lebak thibani chusampur more napat nasrat amadi nazarat amadi atai manipur gi mafam kya kuki militants na khudum chanchin kibadigi haujik su aikoina sanction ngamdana leiba sigumna jiribam su leikiba tarabadi aikoigi mitai khunai sigi laina yamna asuba mangjama ama oibaga loinana aruba fium da lakani jiribam kanana bhonabada tampaki district sing da laidibi isil inaw sing ahenba miyeng sangpham thui CSO lebak nungsiba sing maru oina lainga si mit pangan mathautai miyam amadi lantum ngak paibasi lainga amagi mathawni lainga ama oibigi mating fudok piu manipur lainga ki pung sing silakli hainisu pausta makatari loisilakpu oina tenma paukrana moreda leiba gambir singagi statue complex singdokre Indo-Myanmar border town moreda mathau tawduna leiba security personnel singi apunba team amana Maharaj Gambir Singhagi statue complex amadi masigi akoibada social service pangthokre hairi ngasi ayu anganbadagi moreda mathau tori special commando gi SP TS Krishna Tombi Tenopal police ki SP Rahul Gupta amadi additional SP more Riazuddin Lusingtun special CDO more police BSF amadi more fire service ki personnel sing yawa apunbati mamana border more gi police station manak leidiba Maharaj Gambir Singhagi statue complex amadi masigi akoibada sitsengbagi social service ki mama mapung fana pangtuki haidi amaromdana Mahilia Kabia Manski ahum suba saidinabagi thoram pangtokre tentak na mayamna thamjaramgi Mahila Kabia Manski ahum suba saidinabagi thoram amangarang Palem Panthau Cultural Trust ka kusamnaduna langsing asawbada leiba Palem Panthau Cultural Trust ki office ta pangthokre haidi aduga haujikoi nati mayam pau sumatang se lusinjarage amasung mayam pun anoba update ngamina sena channel sigi mekedi ki myang mafamda makata na thamjari